Wangda Laiba Ibado Khoriphaba Irembam Ibado Khoriphaba Khunou Laipungi Lai Committee gi Vice President gi Thaupu Biramba Sri KHUMUKCHAM Dhaneshwar Singh Hokiba July gi Tang Tramga Leba Panamida Sida Aikoi Mayam Puno Puthado Piramnaga Koi Iratagi Chatkre Chatkiba Sigi Koigi Mankapanga Maroidaba Awaba Amadi Nungaitaba Manung Aduga Akoi Lai Committee gi Maigedagi Mahana Taubiram Thaudang Punamoxi Ningsing Javoina Asi Magi Mapunda Koi Lai Kukatana Ikai Kunava Uchaba Dumbandamini Adu Haiba Ikura Dhaneshwar si Lainingthou Akoina Lai Committee si Mamangi Matamdagi Puminarakani Ada Mana Puringai Matamjida Akoigi Lai Committee Asigi Laigi Laipung Haijabatai Masigi Laipung Asigi Tongan Mo Maibi Luksang Maibalosang Aduga Koingasi Uriba Akoibada Lairiba Koigi Mayamgi Potasang Haibatare Laigi Masi Akoibada Sagat Piramio Kadoriba Mayam Seso Maso Choba Todang Lovitana Sigumba Yamna Kun Laikai Amade Laipung Yoba Maroba Todang Loviramba Dumba Kurani Mana Panto Piramba Torum Todang Mayamado Kai Kunabu Chaduna Mayam Kunda Sigma condolences Pijabani Leikhidabada Schematic of Ingam Pelitana Noitaba the Numa Technology Awaba Lai Committee, so Gazari, High Will Venana, Mayam Puno Kurumjari.